Ngasisu wari masa ama puduna lakjare wari masagi maming Brajendrogi luhongba. Ibirakpa Dr. Lamabam Kamal. Wari tabirasi maya. Brajendro Babu Kolkata Medical College dagi MBA parikha pass tauraduna mayumda thoglakli. Hek thorakpaga magi luhongbagi thaurang pumnamak loire haina tare. Sri Panchamni numita luhongbagi numit lepkhre. Brajendrogi ngakpada hainingai lekhidre. Haujikalgi pakhangsingnadi haibiyai. Kari ngakpham leibage. Tagumasung Brajendro Babu yamna tappa mini apingba mi natte mana khalai. Subhasya Sirigram hai bachummi adubu mafam asida yamna sizinaningde. Numit tha huina chaba natri luhongba haiba thabak asisu irai laiba thabak natte. Aigi punsigi awaba nungaiba pumnamaki saruk puragadawribi Leikoldagi lei chara phukluk sumang matonda thabagumna mama mapagi yumnak sagai hundoktuna aigi yumnak sagai lauragadawribi Leikhok amada satminaba lei charong amagi lei amatang hektokpagum machin manau sagai natai pumnamak hundoklamduna aingonda changjarakadawribi tongan tonganba lei jat punsinduna leina chom semlaga henna manam nungsibagumna maga aiga pukchen khojen tinana laiminaduna yum panbagi mingchat hengatnaba laknagadawribi Brahmaputra amasung Ganga animaki isel tinaduna sangam style ama sembagumna magi amasung aigi tongan tongan ba punsigi isena tinaduna sangam stan ama oihanduna maduna puina tritra ama semgadawribi Umangda sangu sangu pairiba tenawa mayam maraktagi ama pharaktuna pon manungda thamjinbagum maning makha tauna marup mapija mayam sanaramba thadoktuna yum amagi mabema oigadawribi adugumbi nupimacha adugi masak amukta udana maram chat khangdana karamna luhongphan phamgadawribanu mana karigumba mamada hanglabasu mamana khummi imaugi masak yamna yengningle Imauna thongba chak chaningle asuk phajaba asuk maram mokpa nupi macha asibu pamdrabadi nangdi angawba pakhang haibadu oiredana aina pokpa ichabu aina haiba thajadrabadi aina pokpagi arembani dana aikhoidi luhongdringaida nongmata sunupagi masak urakte thire phajare iraibakta tambani haiduna hektam marai hojik phawba nongmata sukhatnadi Bharat Ramayan gi wa Puran Taranipan gi wari mathang litharakli Khudombina hai humladuna nganglakli Chaitek paiduna khori khotpada mangol ado hangam hunba yagadawri Leikai gi chauma natekma ima iben mari manga su hidakphu amamam paiduna babok oiba phujilakli Brajendro na khangle lilagi mithit sure Siri parba hoba tare ngasidi numit takiba mafam khanglaroi Chenthoklatli asi khalladuna mamabu mansikna khurumduna masa noirabi chaumagi marumda lona chenthoklatli Brajendrogi mamana mithit sujillaglaba aduda mathoi karaduna phamlambadagi haugalakli chong phanduna khudombina kotuna mayuknaribi nupi adubu hat sugadabagum tahubado Brajendrona amuktang yengnamlaga chathokkhre Brajendrona khalai onthoida Khungul tana wa matangang bayaba natine. Masak phajaba khwaigini, maram okpa kairol lekaigini, nungsiba isa ithantagini, mase imana khangbidre. Phare makhoina thibigadoriba nupise ai masak phawba sungyeng hek yengloi. Asi haiduna murum sonuna chatkre. Tingel tainaba ngamdraga nasigong tainai haibadu asini mamagi mafamdadi mapungningi wa pungnamak haithakre Hai sor sangsada aranba mi ngaktanasu dandi phangde iran landaba minasu dandi phangi Luhongba loikhre Malotina yausangda mapuroibagi hidak handuna thammi nganthakta hidak mathanta kajare amukta thaknadaba hidak phudu numit khudingi mahi hongli Brajendro di tumam laida biri ama thaktuna phaklangda mamai onsinduna hek matungki Senpakta pana khuda mathanda kangduna leijare mon mayada leina chom mathanda kangjare chayol ama ani ahum mari hairakli Brajendragi maungnabat kaikhidre Malotina khalai aigi kari iralno aigi isak thibanara
ꯏꯍꯩ ꯍꯩꯇꯕꯅꯔꯥ ꯅꯍꯥꯟꯃꯨꯛꯀꯤ ꯇꯧꯕ ꯄꯥꯞꯅꯔꯥ ꯃꯤꯑꯣꯏꯕꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯋꯥꯕꯒꯤ ꯃꯔꯝ ꯊꯤꯕ ꯈꯪꯂꯛꯇ꯭ꯔꯕꯗ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯂꯣꯇꯤꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯙꯔꯃ ꯂꯩꯔꯤ, ꯑꯩꯇ ꯂꯥꯟꯖꯔꯣꯏ, ꯑꯩꯅ ꯂꯥꯟꯗ꯭ꯔꯕꯗꯤ ꯅꯣꯡꯃ ꯙꯔꯃꯅ ꯑꯩꯒꯤ ꯏꯔꯜ ꯑꯩꯒꯤ ꯈꯨꯕꯥꯛꯇ ꯁꯤꯟꯅꯕꯤꯔꯛꯀꯅꯤ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯅꯧꯅ ꯂꯥꯛꯄꯁꯤꯁꯨ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯂꯩꯔꯤ, ꯃꯅꯝꯃ ꯂꯩꯔꯤ, ꯃꯅꯦꯝ ꯃꯟꯗꯣꯜ ꯂꯩꯔꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯄꯥꯅ ꯆꯥꯕ ꯀꯣꯏꯊꯣꯔꯛꯏ꯫ ꯃꯅꯦꯅ ꯍꯥꯏꯔꯛꯏ, ꯌꯥꯈꯣꯏꯒꯤ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣꯗꯨꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯩꯕ ꯎꯗꯦ, ꯃꯤꯒꯤ ꯃꯆꯥ ꯑꯃꯕꯨ ꯂꯧꯕꯤꯔꯒ ꯑꯁꯨꯝꯅ ꯆꯣꯞꯍꯟꯕꯁꯤ ꯀꯔꯤ ꯃꯆꯠꯅꯣ? ꯃꯥꯅ ꯂꯧꯕꯤꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯅꯤꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯖꯔꯝꯒꯗꯕꯅꯤ꯫ ꯃꯅꯝꯃꯅ ꯃꯃꯤꯠ ꯈꯠꯅ ꯈꯠꯅ ꯅꯣꯛꯇꯨꯅ ꯁꯝꯖꯤ ꯅꯥꯜꯂ ꯅꯥꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯅꯤꯄꯥꯅ ꯈꯤꯇꯪ ꯂꯥꯛꯆꯕꯗ ꯍꯤꯗꯥꯛ ꯉꯥꯡꯊꯛ ꯑꯃ ꯐꯥꯅ ꯄꯟꯕꯤꯕ ꯃꯤ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯀꯣꯟꯕꯗ ꯅꯤꯄꯥꯅ ꯌꯥꯍꯧ ꯊꯦꯡꯏ ꯍꯥꯏꯔꯛꯄꯗ ꯅꯪꯒꯨꯝꯕ ꯅꯤꯄꯥꯗ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯏꯕꯁꯤꯅꯤ꯫ ꯃꯟꯗꯣꯟꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣꯗꯨꯕꯨ ꯃꯧ ꯅꯍꯥꯝꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈꯤ꯫ ꯃꯧ ꯅꯍꯥꯗꯨꯅ ꯌꯨꯝꯒꯤ ꯅꯨꯄꯤ ꯈꯥꯏꯅꯕꯤꯔꯣ, ꯑꯗꯨꯅ ꯇꯞꯅ ꯂꯥꯛꯆꯒꯦ ꯍꯥꯏꯈꯤꯕ ꯇꯥꯍꯧꯏ꯫ ꯑꯁꯤꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ ꯄꯨꯛꯅꯤꯡ ꯁꯤꯛꯄ ꯋꯥꯍꯩꯅ ꯃꯥꯂꯣꯇꯤꯕꯨ ꯁꯥꯎꯒꯠꯍꯜꯂꯤ꯫ ꯚꯒꯤꯔꯊꯤ ꯒꯪꯒꯥꯗ ꯀꯜꯀꯇꯥꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯍꯩꯙꯕꯒꯨꯝ ꯃꯥꯂꯣꯇꯤꯒꯤ ꯇꯔꯨ ꯇꯔꯨꯕ ꯄꯨꯛꯆꯦꯜ ꯑꯗꯨꯗ ꯃꯥꯏꯀꯩ ꯃꯔꯤꯃꯛꯀꯤ ꯐꯠꯇꯕ ꯄꯨꯛꯆꯦꯜ, ꯋꯥꯈꯜ, ꯍꯤꯡꯁꯥ ꯀꯜꯂꯛꯄ ꯄꯨꯝꯅꯃꯛꯀꯤ ꯃꯃꯤ ꯇꯥꯍꯟꯅꯕ ꯂꯥꯛꯅꯔꯤ꯫ ꯀꯩꯔꯣꯏꯒꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡꯗꯨꯒꯤ ꯃꯄꯨꯛꯅꯤꯡꯗ ꯃꯈꯣꯏ ꯂꯩꯅ ꯂꯩꯅꯃꯛ ꯃꯥꯂꯣꯇꯤꯅ ꯏꯀꯥꯏꯊꯤꯕꯤ, ꯋꯥꯔꯤ ꯁꯥꯕ ꯍꯩꯇꯕꯤ, ꯑꯄꯪꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯈꯣꯏꯔꯥꯡꯈꯔꯦ꯫ ꯃꯥꯂꯣꯇꯤꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯆꯥꯅ ꯄꯨꯡꯂꯣꯟ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯍꯜꯂꯒ ꯃꯈꯣꯏꯅ ꯇꯝꯖꯔꯨꯕ ꯕꯤꯗ꯭ꯌꯥ ꯑꯗꯣ ꯃꯍꯩ ꯌꯥꯜꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯂꯣꯇꯤꯅ ꯃꯈꯣꯏꯅ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯚꯥꯞ ꯏꯇꯥ ꯇꯥꯗꯅ ꯅꯣꯡꯃꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯁꯝ ꯈꯣꯝꯒꯠꯄꯤꯔꯦ꯫ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣꯗꯤ ꯀꯔꯝ ꯇꯧꯔꯤ? ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯑꯣꯛꯇꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯃꯤ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯁ꯭ꯋꯚꯥꯕ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯛꯇ ꯋꯥꯔꯧꯖꯕ ꯑꯗꯣ ꯃꯥꯂꯣꯇꯤꯒꯤ ꯃꯊꯛꯇ ꯍꯩꯊꯕꯅꯅꯤ꯫ ꯃꯔꯝꯆꯠ ꯌꯥꯝꯅ ꯐꯖꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯃꯥꯅ ꯁꯥꯎꯖꯕ ꯑꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥꯅ ꯆꯥꯛ ꯑꯣꯏꯅꯕꯒꯨꯝꯕꯇꯅꯤ꯫ ꯆꯥꯛꯇ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯞꯁꯤꯟꯅꯕꯒꯨꯝꯕꯅꯤ꯫ ꯃꯔꯩꯕꯥꯛꯀꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯋꯥ ꯑꯅꯪ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣꯅ ꯃꯩꯇꯩꯂꯣꯟꯒꯤ ꯕꯥꯁꯛ ꯐꯪꯅꯕ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯊꯥꯕꯜ ꯐꯕ ꯑꯍꯤꯡꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯧ ꯅꯍꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕꯁꯦ ꯍꯧꯅꯕꯤꯅꯤ꯫ ꯁꯪꯕꯥꯟꯅꯕ ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛꯀ ꯂꯣꯏꯅꯅ ꯊꯥ ꯊꯣꯛꯂꯤꯕ, ꯎ ꯋꯥ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ, ꯊꯥꯕꯜꯒꯤ ꯄꯥꯔꯕ ꯅꯝꯊꯥꯡ ꯊꯣꯜꯂꯗꯨꯅ ꯏꯃꯥ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯤꯕ ꯑꯁꯤ ꯄꯨꯝꯅꯃꯛ ꯎꯔꯨꯗꯨꯅ ꯕ꯭ꯔꯖꯦꯟꯗ꯭ꯔꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯂꯥꯡꯇꯛꯅꯕ ꯑꯃ ꯄꯣꯛꯂꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯟꯗꯞ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯕ꯭ꯔꯤꯟꯗꯥꯕꯣꯟꯒꯤ ꯑꯃꯨꯕ ꯊꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯅꯤ ꯑꯁꯤꯅꯆꯤꯡꯕ ꯈꯥꯏꯅ-ꯃꯩꯆꯥꯛꯀꯤ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯇꯥꯡ ꯄꯨꯛꯅꯤꯡ ꯍꯨꯅ ꯁꯛꯂꯝꯃꯤ꯫ ꯃꯊꯪ ꯃꯊꯪ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯒꯤ ꯄꯨꯛꯅꯤꯡ ꯄꯦꯠꯊꯔꯛꯂꯤ꯫ ꯃꯌꯨꯝꯗ ꯂꯩꯍꯧꯕꯤ ꯃꯥꯂꯣꯇꯤꯕꯨ ꯃꯔꯥꯜ ꯏꯔꯩ ꯂꯩꯇꯅ ꯁꯥꯎꯔꯨꯔꯦ ꯍꯥꯏꯕꯁꯨ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯅꯨꯄꯤ ꯅꯍꯥ ꯃꯌꯥꯝ ꯐꯝꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯥꯠꯀꯗꯕꯁꯨ ꯊꯥꯕꯜ ꯐꯝꯃꯟꯈ꯭ꯔꯗꯨꯅ ꯑꯍꯤꯡꯗ ꯄꯣꯝꯁꯥꯠꯅꯈ꯭ꯔꯕꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯨꯝꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯨꯔꯥꯟ ꯍꯨꯔꯥꯟꯗꯨꯅ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯗ ꯌꯦꯡꯂꯝꯃꯤ꯫ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯅ ꯍꯦꯛ ꯌꯦꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯄꯩꯅ ꯄꯩꯅ ꯌꯦꯡꯂꯝꯕ ꯃꯃꯤꯠ ꯊꯝꯕꯥꯜ ꯑꯅꯤꯗꯣ ꯈꯨꯠꯅ ꯁꯣꯛꯂꯕ ꯏꯀꯥꯏꯊꯤꯕꯤ ꯃꯅꯥꯒꯨꯝꯅ ꯍꯦꯛ ꯎꯝꯁꯤꯟꯈ꯭ꯔꯦ, ꯃꯤꯠꯐꯝꯗꯤ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯄꯩꯅ ꯄꯩꯅ ꯌꯦꯡꯂꯝꯕ ꯃꯤꯠ ꯊꯝꯕꯥꯜ ꯑꯅꯤꯗꯣ ꯈꯨꯠꯅ ꯁꯣꯛꯂꯕ ꯏꯀꯥꯏꯊꯕꯤꯒꯤ ꯃꯅꯥꯒꯨꯝꯅ ꯍꯦꯛ ꯎꯝꯁꯤꯟꯈ꯭ꯔꯦ, ꯃꯤꯠꯐꯝꯗꯤ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯆꯤꯡꯁꯤꯟꯕꯗ ꯃꯅꯨꯡ ꯌꯧꯕ ꯉꯝꯍꯧꯗ꯭ꯔꯕꯣꯏ ꯆꯥꯏꯔꯨꯡ ꯑꯅꯤꯗ ꯌꯩꯁꯤꯟꯗꯨꯅ ꯀꯣꯏꯔꯞ ꯀꯣꯏꯔꯞ ꯍꯩꯌꯥꯏ ꯑꯃꯨꯟꯕꯒꯨꯝꯅ ꯉꯥꯛꯁꯪ ꯉꯥꯛꯁꯪ ꯉꯥꯡꯅ ꯂꯩꯈ꯭ꯔꯦ꯫ ꯏꯀꯥꯏꯈꯥꯡ ꯑꯣꯏꯅ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯄꯥꯅꯥ ꯇꯥꯡꯒ ꯑꯗꯣ ꯁꯤꯡꯀꯨꯞ ꯁꯥꯅ ꯁꯦꯒꯥꯏꯕꯤꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯇꯥꯡꯒꯗꯣ ꯃꯔꯥꯜ ꯂꯩꯇꯅ ꯗꯟꯗꯤ ꯐꯪꯕꯗ ꯆꯦꯠ ꯆꯦꯠ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯔꯒ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯤꯠꯐꯝ ꯍꯟꯖꯤꯟꯈ꯭ꯔꯕꯤ
ꯉꯥꯛꯁꯪ ꯉꯥꯡꯂꯕ ꯆꯩꯔꯨꯡ ꯑꯅꯤꯅꯗꯤ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯂꯨꯔꯦ ꯍꯥꯏꯅ ꯇꯥꯛꯂꯤꯕ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕ ꯑꯗꯨꯗ ꯕ꯭ꯔꯖꯦꯟꯗ꯭ꯔꯣ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃ ꯍꯨꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯃꯥꯒꯤ ꯊꯃꯣꯏ ꯊꯛ ꯂꯥꯎꯅ ꯄꯥꯜꯂꯔꯤ꯫ ꯃꯤꯍꯨꯜ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯈ꯭ꯔꯤ꯫ ꯃꯌꯥꯏ ꯐꯖꯅ ꯈꯥꯏꯗꯨꯅ ꯍꯥꯠꯂꯤꯕ ꯑꯃꯨꯕ ꯁꯝꯖꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯨꯃꯥꯡ ꯑꯅꯞꯄ ꯀꯥꯈ꯭ꯔꯤ꯫ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯅ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗꯒꯤ ꯈꯗꯔ ꯏꯅꯐꯤ ꯂꯧꯊꯣꯛꯇꯨꯅ ꯍꯨꯃꯥꯏ ꯍꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯅ ꯕꯨꯙꯤ ꯇꯥꯔꯛꯇꯨꯅ ꯑꯩꯉꯣꯟꯗꯔ ꯃꯤꯉꯣꯟꯗꯔ ꯌꯦꯡꯈ꯭ꯔꯤꯁꯤ ꯍꯥꯏꯗꯨꯅ ꯐꯝꯃꯤꯟꯅꯕꯁꯤꯡ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯈ꯭ꯋꯥꯏꯗꯨ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯁꯩ ꯇꯥꯔꯝꯃꯤ꯫ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯂꯩ ꯑꯗꯨ ꯃꯄꯨꯟꯁꯤ ꯇꯦꯜꯂꯕꯅꯤ, ꯃꯔꯝꯗꯤ ꯃꯄꯨꯟꯁꯤ ꯀꯛꯊꯠꯇꯨꯅ ꯃꯅꯝꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯍꯥꯟꯕ ꯊꯥꯛꯇ ꯅꯨꯡꯁꯤꯅꯕ ꯍꯦꯛ ꯍꯧꯔꯛꯄꯗ, ꯁꯛꯀ ꯎꯟꯅꯕꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯄꯥꯈꯠꯅꯩ, ꯑꯗꯨꯗꯒꯤ ꯑꯅꯤꯁꯨꯕ ꯊꯥꯛꯇ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ, ꯑꯗꯨꯗꯒꯤ ꯑꯍꯨꯝꯁꯨꯕ ꯊꯥꯛꯇ ꯉꯥꯎꯅꯔꯛꯏ꯫ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯅ ꯅꯨꯡꯁꯤꯕꯒꯤ ꯑꯍꯥꯟꯕ ꯊꯥꯛꯇ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯄꯥꯈꯠꯂꯨꯔꯦ, ꯈꯜꯂꯛꯏ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ, ꯏꯄꯥ ꯏꯃꯥꯅ ꯂꯨꯍꯣꯡꯕꯤꯔꯝꯗ꯭ꯔꯕꯗꯤ ꯏꯁꯥꯅ ꯈꯟꯖꯗꯨꯅ ꯑꯁꯤꯒꯨꯝꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯇꯪ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯗ ꯍꯔꯥꯎꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯦꯜꯂꯝꯒꯗꯕ꯫ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯛꯁꯨ ꯃꯨꯟꯅ ꯌꯦꯡꯗ꯭ꯔꯤ, ꯑꯁꯨꯛ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ, ꯃꯔꯝꯗꯤ ꯁꯛ ꯐꯖꯕ ꯍꯥꯏꯕꯁꯦ ꯑꯇꯥꯡꯕ ꯄꯣꯠꯅꯤ, ꯄꯪꯅ ꯊꯣꯛꯄ ꯅꯠꯇꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯗꯨꯅ ꯃꯨꯅ ꯃꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯍꯨꯔꯥꯟꯕ ꯍꯨꯔꯥꯟꯕꯤ ꯑꯅꯤꯒꯤ ꯍꯨꯔꯥꯟꯕ ꯃꯃꯤꯠ ꯃꯔꯤꯗꯣ ꯈꯝ ꯍꯦꯛ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯤ ꯈꯪꯍꯧꯗꯅ ꯃꯥꯟꯗꯞ ꯃꯅꯨꯡꯗꯨꯗ ꯅꯣꯡꯊꯥꯡ ꯀꯨꯞꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯅꯤꯁꯨꯕ ꯊꯥꯛ ꯌꯧꯔꯛꯇꯨꯅ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯒꯤ ꯃꯄꯨꯛꯅꯤꯡꯗ ꯏꯀꯥꯏꯕ ꯄꯣꯛꯂꯛꯂꯤ, ꯈꯜꯂꯛꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤꯃꯆꯥ ꯑꯃꯒ ꯌꯦꯡꯅꯕꯁꯤ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ, ꯙꯔꯃ ꯀꯥꯏꯕ ꯊꯕꯛꯅꯤ꯫ ꯏꯌꯨꯝꯗ ꯂꯨꯍꯣꯡꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯃ ꯂꯩꯅꯃꯛ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯃꯛꯄ ꯋꯥꯈꯜ ꯆꯪꯂꯛꯂꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯛ 3 ꯁꯨꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯈꯜꯂꯛꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯕꯦꯝꯃ ꯑꯁꯦ ꯃꯁꯛ ꯌꯦꯡꯂꯨꯔꯒꯦ, ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯔꯨꯔꯒꯦ, ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯒꯤ ꯆꯥꯅꯊꯣꯏꯕꯤꯁꯤꯡꯗꯨꯒ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯤꯒꯕ꯫ ꯈꯟꯅ ꯈꯟꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯆꯤꯟꯕꯥꯟ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯛꯄꯗ ꯂꯩꯔꯝꯂꯦ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯕꯨ ꯍꯨꯔꯥꯟꯕ ꯐꯥꯕꯒꯨꯝꯅ, ꯃꯃꯥꯏꯗꯨ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯇꯨꯅ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯁꯧꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯅ ꯀꯧꯁꯤꯕ ꯃꯐꯝ ꯈꯪꯗ꯭ꯔꯦ, ꯃꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯁꯥꯏꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯂꯪꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯆꯣꯏꯕ ꯃꯇꯧ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤꯕ꯭ꯔꯥ? ꯑꯁꯤ ꯄꯨꯝꯅꯃꯛ ꯈꯟꯗꯨꯅ ꯌꯨꯝꯕꯤ ꯌꯨꯡꯕꯒꯨꯝꯅ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯂꯇꯤꯅ ꯏꯕꯨꯡꯉꯣ ꯂꯥꯏꯕꯛ ꯊꯤꯕꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯣ, ꯅꯨꯡꯁꯤ ꯅꯄꯥꯎ ꯇꯥꯖꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯒꯤ ꯃꯈꯣꯡꯗ ꯇꯨꯔꯔꯦ꯫ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯅ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯔꯩ ꯂꯣꯝꯁꯤꯜꯂꯛꯇꯨꯅ ꯅꯪꯇꯅꯤ ꯑꯩ ꯅꯪꯇꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯥꯂꯇꯤꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯩꯅ ꯕꯥꯁꯛ ꯌꯦꯡꯕ ꯆꯠꯆꯔꯝꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯄꯣꯛ ꯑꯁꯤꯃ ꯑꯁꯨꯝ ꯃꯥꯡꯖꯔꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯒꯤ ꯅꯨꯡꯁꯤꯕꯒꯤ 3ꯁꯨꯕ ꯊꯥꯛꯇ ꯌꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯏꯃꯥꯅ ꯌꯥꯕ ꯅꯨꯄꯤꯁꯨ ꯅꯪꯅꯤ, ꯂꯥꯏꯅ ꯇꯝꯕ ꯅꯨꯄꯤꯁꯨ ꯅꯪꯅꯤ, ꯄꯨꯛꯅꯤꯡꯅ ꯄꯥꯝꯖꯕ ꯅꯨꯄꯤꯁꯨ ꯅꯪꯅꯤ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯗꯤ ꯅꯪꯇꯅꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫